S.Rajen Ngasi Ayuk Speaker Protem Oina Washak Louragani BJP Legislature Party ki leader Khannaba Ngasi Observer Thungdaragani Taramathui Suba Manipur Legislative Assembly Ngasi dissolve Tobaga Loinana Taranithui Suba Manipur Legislative Assembly Linglagani Masiga Loinana Handaki Mikhal Damai Pagal Kibasing MLA Oibagi Washak Lounaba Hanagi Education Minister Sorokhaibam Rajenbu Speaker Protem Thingkhre Secretary to Governor Bobby Waikhomna Ngarang thokiba order amagi matungina Lamsang Assembly Constituency dagi mai paglakiba S.Rajen bu Indian Constitution ki Article 188 ke matik mayai sisinaduna Governor Louragani na taragani thui suba Manipur Legislative Assembly ki Speaker Protem Oina Thingkhre mahak ngasi ayuk pung 13 tara tabada Raj Bhavan da pangthokpa achamba thoram amada Governor Louragani na Speaker Protem Oina Washak Louragani Pawasina makata na hai Mikhal Damai Pakrabasing lakliba ningthokaba numitta MLA oibagi Washak Speaker Protem na lauraba yai masigidamag mari lainaba che sangsing ngasi thoklaba yai haina panare maragasida BJP gi Legislature Party gi lusingba khananabagidamag BJP gi Observer ngasi Imphal da thunglaragane mahakna hek thunglabaga Mikhal Damai Pakrabasing unanaba thorang taure Pawasina hai Observer na mai pakrabasing amamamta oina BJP Legislature Party gi lusingba kana ohenba pambagi haina amamamta oina hangadaure masigidamak thorang tawba loikhre adumakpu BJP gi Observer adu kana oigadagi haiba sapchana khangba ngamdre maragasida BJP gi Legislature manungda lusingba oina na party asigi manungda aronba thorang kaya marum tawnabagi wafam leire Legislature Party gi lusingba oina na ba mai paklabasing Phongna kem tawnaba udragasu machi da punsinaraga wa khanabagi paudi adumak laire mangjawna na center gi lusingba singna chief minister gi pham masigi damak party manungda misang khomba kem tawnaba yaroi haina athingba pirakhiba laikhre center gi lusingba singna yathang ngakpa oina chief minister gi post tanariba lusingba amatana kem tawnabagi paudi laite Mikhal Damai Pakraba sing makoi gi mayumda miyamga loinana lengdan leiba uba phangki haire Pawasina makata na hai Chief Minister gi lamjel asida hauji caretaker Chief Minister oidiba nongthongbam biren Works Minister T.H. Biswajit Manipur Pradesh Congress Committee gi President oirambadagi BJP da changlatuna Mikhal thengnabada mai pakraba Govindas Konthojam Speaker Y Khemsan amasung Hairok Esidagi mai paglakhiba Thoksom Radhesyam gi maming pannari adumakpu BJP gi wangangloi oidiba Sidanandanadi Party gi manungda lusingba munnaba amasung kem tawnaba amata laite haina sengdokkhre BJP gi leadership crisis ti media na thokhanbane majority phangbana kem tawbugi mathau tade Govindas BJP gi leadership crisis ti media na thokhanbane BJP na Mikhal asida mapung phaba majority phangbana kem tawbugi mathau tade kem tawrabasu national leader singna yarakloi haina Bisnupur Kendra da BJP gi mirepta karakhiba Govindas Konthojamna phongdokkhre Ngarang media ga unabamada Govindas Konthojamna haikibada sarkar asigi chief minister gi lamjelda mahak yaugde mahak tam taret lak mai paglakhrabasu BJP gi pariwar asidadi yamna nauriba amane BJP gi mihut singi marakta chief minister oiningba kaya leiramgane masida yaba yadaba praja gi aningba mayam amasu leigane BJP asi malemda khwaidagi chawba political party amane Kanabu leader ama oina khangadagi haibasi party asigi central leader singna lepkadabane party na leblakpa warepta mahak chatkane Mikhal asida BJP na absolute majority phanglabani na kem tawbugi mathau tade miyam gi masin menba ngambadi natte kem tawba haibasi groupism sembani haina party gi leader singna su yarakloi party asida kathokpa maga loina na thabak tawba tarabade central leader singna hairakpa wa adu inba tabane Central leader singna khalakpa leader adugi mayokta kanamata laiba yaroi BJP gi leader crisis ti media na thokhanbane Prime Minister Narendra Modi gi web amasung BJP na miyam gi damakta paikhatliba scheme kaya asina miyam nasu party asida hena thajaba adu laikhigani haina phongdokhe Govindas Konthojam gi wafam ase section kharadagi Chief Minister gi lamjelda mahaksu yaure haina ngangnariba kaya asigi matangda phongdorokhibane Adubu hainariba mayamadu amata laite hainasu media ga unabadu da phongdokhe Jiribam the internet service Thingkhre handak pangthoki bataragani thui suba Manipur Legislative Assembly Mikhal gi tha asigi tarada phal laukthokraba tungda Jiribam district miyam gi achoba ihau lakliba si laksinanaba district asida mobile internet service thingzille haina
Manipur Lenga ki Home Department order thokre. Home Department ki Special Secretary Home Ais Gyan Prakash na kuyak piduna thadorokpa cherola man hai kanagumba miyoi kharana social media ki kuthang da semjin sajin ba made aran ba wafam kaya sandoktuna miyam da irang thokarana ba insinduna laidai asigumba thawong asina district asigi law and order da chauna akai ba piduna miyoi bagi lanthum amanga ta thokpa made kanglup masel gi maraktasu nungaina da ba phauba thorokpa yaba wafam kaya sandok lei khunai gi mayokta leiba kanagumba mi kharana Facebook WhatsApp na singba social media singa masung SMS ki kuthang da sigumba aranba wafam singa si sandokpa thengnabadage district asida hojik oiriba phibam asi laksinba ngamnaba temporary suspension of telecom services rules 2017 gi rule number 2 gi makada district asida mobile internet service thingjin bane athingba si khudakta gi hauraga numit mangani gi chanagane Sonia Priyanka amasung Rahul Gandhi ngasi pham thadok laba yai Handak laibak asigi tongan ba state mangagi assembly election da Congress na chauna maithi ki basi dage INC gi President Sonia Gandhi machanupa Rahul Gandhi amasung machanupi Priyanka Gandhi Vadra ngasi Congress Working Committee gi meeting da resign tawraba yai Congress Party gi laibak asida wedagli ba phibam asigi matang da irai numit ki numidang da G23 gi lusingba singgi mifam ama Congress ki senior leader Gulam Nabi Azad ki Yum da pangthokre loinana ngasi nongmaijing numit asida handaki mikhal asigi matangda party gi oiragliba phibam adugi kupna khana nainagadawre mirep chani ko humpu manga gi manungda marfuga mari deposit mangkhe handakta pangthoki batara kani thui suba Manipur Legislative Assembly gi mikhal gi phal laukthokpada mirep oiki ba chani ko humpu manga gi manungda marfuga mari de deposit mangkhe basingi manungda mirep yankhai ga mari puthoki ba Congress ke Taraga mapan amasung mirep hompu putokiba BJP gina ahum yaure Voter listing taraga chahumga nifuga marina nota da bot thada khe tangkak ani thokna February kunipan amasung March mangada bot thada nakiba taraga ni thui suba Manipur State Assembly gi mikhal da Manipur gi voter listing taraga chahum nifuga mari de nota da oina bot thada nakhe Churachandpur da bom pokhai bada amasi re Churachandpur Police Station gi manungda laiba Zion Bank da ngarang numidang pung 3:10 tarakpada bom ama pokhairakpada yamdrabada miyoi ama sirei bom adu grocery dukan amagi mamangda khinba dustbin amada thamjillaga pokhaihalambane laikhidraba miyoi adugi maming Deepak Saha kawe mahak dukan adugi mapune hairiba dukan adu Churachandpur AC da handaki mikhalda independent mirep oikiba James Khuma hogjelgini haire bom ama lairamlei IGAR South ki midyang makada Assam Rifles Chahat Battalion ki group na operation chathavada Indo-Myanmar border ge Skype village manakta lalawbasing na plan tawramba sakti laiba IED bomb ama thengnabadage asoy angam yaudana defuse tawkhre pawasina high security force ta attack tawnaba bomb plan tawre haiba paw phangbadage haukiba tha sigi taradage bomb plan tawre haiba paw phangbadage haukiba tha sigi taradage sniffer dog yauna operation chatharakpada Sky Village manakta ngarang thengnabadage AR gi bomb disposal squad na defuse tawkibane mai pangna changyeng tawkiba chahi ahum helaba phauba waste to energy plant salaiba ngamdrai Imphal manungdagi thorakpa amot akai sing ase ningthina treatment tawraba matung mai puthoknabagi pandamda lamdengda lingkhatkiba waste to energy plant ase saba loiduna kumja 2019 gi February thada mai pangna changyeng tawkhrabasu tongan ba maram kayadagi hojik phauba mai puthokpa ngamdana leire plan asi changyeng tawkiba chahi yamlabasu hojik phauba mai puthokpa hodana leiriba sigi maram ase MSPDCL na power evacuation gi thabak paikhatpada matam yamna laukiba sina achauba maram ama oire masigi chu mathakta plan asi da puthokpa biofuel sing adu mai thabada ising manil na singba yaurakpadagi machine adu kuina chalaiba yadabadagi khudong sadaba mayok na re machine asi siamnaba Guwahati natroga Kolkata dagi engineer sing lakadaba adusu COVID laisat laiba maramna engineer sing adu lakpiyu yadabadagi thabak sing ase thintaduna lairakibane adubu hojikti COVID laisat ki phibam khara makhai sapharabanina engineer sing adu kauduna machine ase semjilaga mapung phana chalaiba hongnanabagi thabak athuba matamda paikhatnaraba yai hainasu phongdokhe khut thakiba laite handakta phal laukhokiba Manipur State Assembly gi mikhal adugi matungda JDU gi workers sing na Jiribam AC gi manungda laiba lal pani da miyoi amage mayum thugaiba amade phu chaibagi thawong sathaki haibase aranba yumpham yaudabani haina
JDU Jiribam General Secretary TH Magazine Phongdokre Yum Mai Tharambagi Thawong condemn Tawe L Project Handak Pangthoki Bataragani Thu Suba Manipur Legislative Assembly Mikhalda Jiribam Esigi Mikhal gi fal Haidokraba Matungda Thoganingda Thokdok Sing Thokpagi Pau Leptre Ngarang numidang pung 12 taba matamda masak khangdaba miyoi kharana sorok atingbi khunauda leiba Laihauram project sing chahi humpuga manga apokpa laikhidraba L Surjit Singhagi mayum mai tharam lei thokdok aji project amadi mahaki nupi amasung masanupi khakta leiba matamda project mama masangamdre haiduna mamagi mayumda chatkibagi tanja lauduna yum mai tharambani haire kari maramdagi yum mai tharambano haibadu chapsana khangba ngamdrabasu pangthokiba mikhalga mari leinaramgadra haina singnare mai chakpagi thokdok aduda machanupigi laptop gari ama paisa oina lupa lising kun lom amade sana mohor taruk lomsu hana thamba mafamda leiramdre haire pau taba jiri police laktuna yangsilam ki haire yum mai tharambagi matangda Laihauram project na hai yum mai tharamba miyoi singasi kanano haiba singnaba leite Jiribam gi mafam kayada election ga mari leina na thokliba thokdok singasi yanglaga vote ga mari leina na yum mai tharambani haibadi singnai mahakna laikai da phattaba tawbasu laiki de haire thokdok aduga mari leina na project ki loina bi punyavati na hai miyoi amataga nungaina daba laitavani na kanada su tainafam leite thokdok asi vote ga mari leina ba oiramgani khalle mamang sahi asu kuiba matam asi vote ki damak asigumba thokdok thokpa leitre handak nongmanini gi manungda thokliba thokdok asi Jiribamda amukta thokiba laikhidre miyam gi seba tawgadaba amade vote leplaga asigumba thawong tawrabade laibak asi yamna warani maram asina icha inau khudingmakna wakhal tahaningi haina phongdokhe EVM sizinabagi mahutta ballot paper sizinabiyu haiduna signature campaign sathaba hauragane EVM sizinaba sina asengba miyam gi mihut khanba ngamkhiroi haina thambaga loinana laibak asida election da EVM sizinabagi mahutta ballot paper sizinnabiyu haiduna signature campaign ama chathaba hauragani haina thongju esida congress mirep oikiba seram neken na phongdokre nongmai kapsilambagi mayokta wakat mifam chathakre handakta pangthokiba mikhal adu da khetrigau assembly constituency dagi NPP gi mihut oina khankraba Sheikh Nurul Hasan bu sagotpa singna ACS gi BJP bu sagotpa singge yumda nongmai kapsinba amade nung thomjinduna Landarak ihaibagi mayokta tongan ba mafam singda wakat mifam chathakre yum amadi dukan thugairamba pende promen yum amanga ta thokhanba dukan thugairambagi thawong pende haina Jiribam gi dibong awang lekai da leiba moirang them promen miteina phongdokre wafam asi ngarang Jiribam district ke Sonapur da leiba Jiribam AC da mikhal mai pakraba MD Usapudin gi yumda paumi singa unaba mada mahakna phongdokhibane mahakna hai miyoi kanglup kharana thomjillaga yum dukan manungda leiba CCTV camera computer laptop machine thugairam le amade gari mai tharam le loinana yum manungda changlaga yumgi thongnau thugairam bada natana nunglang sinkiba yumgi miyoi singna question sena kibagi video clip mayam adu ubada thamoi sokna nungaitaba phawi haiki mahakna makata na hai sathakiba leibak macha ta daba thawong singase tawhaningde loinana matungda mukhana tawbigano thokdok asiga mari leinaba authority na matik chaba chairak pibiyu haina phongdokhe miyamna pukning phathana leibiyo Asabudin Jiribam gi miyamna mikhal gi pendaba nungaitaba pumnamak thadoktuna pukning phatharaga leibiduna ingtha tapthaba lamdam ama ohennaba hotnaminasi haina Jiribam AC dagi mikhal da mai paglakhraba MD Usapudin na phongdokre paumi singa unaba mada mahakna hai haukiba March 10 da mikhal gi fal laukhthokiba numit ki numidang dagi hauraga ngarang paubada thoganingdaba thokdok wathok khara thokiba si laibak thibane asigumba pau phawdoknaba watpadagi thokiba thokdok singasi lepiduna marup mapang oina nungsinana leiminase kanagumba amada asoiba aranba yauramba yai adubu madu ngakthok ngaksin tawbiduna nungsi sanaba lamdam ama ohenbada punna thodang lominase Jiribam asi sothaba lamdam ama oibana irang sagatuna leirabadi chakhut thorangda apanba thokadabana maram oiraga lepiyo aikoi pumnamak nungsi chanana leiminase mikhal haibasidi miyamgi apamba matungina apamba miyoida vote pibane mikhal da kaba po haibase adumak leijaragadabane masida mikhal da mai pakle natraga paktre haiduna irang sagat piganu haike Jiribam bu hena chakhutpa lamdam ama ohenanaba amasung marup masel nungsi chanaba lamdam ama ohenanabagi damak miyam punna apaphatta pumnamak tana minaduna sangsin minasi haina mahakna makha takhe alliance ki wafam di BJP da leire ke sangma
National People's Party NPP की National President ओइरिबा मेघालय की Chief Minister Conrad K Sangmana Manipur da की पार्टी ना BJP का चटमिनबदा अकाइबा लैते अदुबो चटमिनबा नत्रगा चटमिनदबा हाइबा अदुदि BJP की मखुत्ता लैरे हाइना फोंदोखरे यूक्रेन दगी नेपाली मसासिंग इवाकुएट तौरखिबगीदमक मोदी बु थागतखरे यूक्रेन दा लैरिबा नेपाली मसासिंग इवाकुएट तौरखिबगीदमक प्राइम मिनिस्टर नरेंद्र मोदी बु नेपाली गवर्नमेंट ना थागतपा फोंदोखरे